Mahausaगी khalbu kaihandana thamnaba amadi miyoiba khunaiga aikhoiga akoibaga leinariba mari hena fagat hannaba pandamda ngasi malemgi mafam kayada World Environment Day thoram pangthoknari. Handak chahigi oina celebrating biodiversity haiba wakhalonda World Environment Day thoram pangthokli. Malemgi mafam ataida pangthoknabagum Nambol Kendragi manung chanba waheng khumanda Integrated Watershed Management Program IWMP NGO gi mari shuba tangkaki matenga loinana celebrate biodiversity haiba wakhalonda United Youth Club UYC waheng khumana sinduna World Environment Day thoram pangthokre. Manipur da housing fauba COVID-19 positive case masing chama kunmari sukre aduga active case na marfu taruk lairi state asidasu layeng badagi fagalaktuna discharge taukiba masing kuntra nipan yokre. Ashamda ngarang faubada COVID-19 gi anoba positive case nifu nithoi lakhibaga loinana housing faubada leina asina nahan khiba apunba mioi masing lishing aniga chama tara manga yokre aduga active oiba case lishing ama chatruk nifu mapani layeng badagi fagat lakhiba migi masingna chamri yangkhai mapan yokre. Malem gi oina housing faubada COVID-19 na sihan khiba masing lak ahum lishing maudra mathoiga chani nifu mapan yokre. Malem gi tongan balaipak singda leina asina nahan kiba apunba masing lak humpu humdoi lising kuntra mapanga maudra nithoini aduga mioi lak kunipan lising humbudra nithoiga chatret kuntra mathoina layeng badagi fagalaktuna discharge tawkre. Haujiksu USA da leina asina khwaidagi sokhalaba leipak oiri leipak aduda haujik phaubada mioi lak ama lising nipan chani tara mathoi leina asina sihankre. Lockdown na maram oiduna lamdam asigi miyam khakta natana sa uche kayasu awaba mayoknari. Imphal gi mongba hanbada leiba yong singna chaba thakpa fangdabagi awaba kharada oirabasu kokna bagi wakhalonda ngasi TOMTV gi staff singna machinjak pijakre.